ꯅꯤꯡꯊꯤꯕꯤꯅ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯦ ꯈꯔ ꯍꯟꯃꯤꯟꯅꯁꯤ ꯂꯜꯍꯥꯕ ꯆꯨꯝꯗ꯭ꯔꯤꯡ ꯂꯦꯞꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯉꯤ ꯅꯤꯡꯊꯤꯕꯤ ꯈꯔꯒ ꯆꯪꯁꯤꯜꯂꯛꯂꯒ ꯂꯜꯍꯥꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯁꯤꯜꯂꯤ ꯌꯥꯔꯣꯏ ꯍꯥꯏꯔꯣ चलो चलो ꯍꯟꯃꯤꯟꯅꯁꯦ ꯍꯥꯏꯔꯒ ꯆꯠꯂꯣ ꯍꯥꯏꯕꯨ ꯀꯩꯅꯣ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯣ ꯍꯥꯏꯕꯅꯤ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦ ꯕꯣꯔꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗꯤ ꯃꯩꯉꯥꯜ ꯆꯥꯎꯅ ꯊꯥꯜꯂꯤ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯏꯟꯖꯤꯟ ꯉꯪꯕꯒꯤ ꯃꯈꯣꯜ ꯃꯤꯅꯤꯟꯒ ꯌꯥꯟꯁꯤꯟꯅꯕꯗꯨꯗ ꯑꯅꯤꯗꯨꯅ ꯆꯠꯂꯤꯕꯅꯦꯅ ꯇꯧꯔꯤꯕꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯌꯧꯒꯦ ꯈꯟꯕꯅꯣ ꯈꯪꯗꯦ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯑꯃꯅ ꯇꯞꯊꯕꯗꯒꯤ ꯑꯃꯅ ꯍꯦꯟꯅ ꯇꯞꯊꯩ ꯂꯝꯕꯤ ꯃꯇꯦꯛꯇꯨꯃꯇꯪ ꯆꯠꯂꯒ ꯊꯣꯡꯒꯥꯜ 4-5 ꯂꯥꯜꯂꯒ ꯅꯤꯡꯊꯤꯕꯤ ꯍꯣꯏꯒꯤ ꯌꯨꯝ ꯌꯧꯔꯕꯅꯤ ꯇꯦꯟꯈ꯭ꯔꯕ ꯂꯝꯕꯤꯗꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯨꯆꯠ ꯑꯗꯨꯗ ꯄꯥꯛ ꯌꯧꯔꯣꯏꯗꯧꯔꯤ ꯅꯤꯡꯊꯤꯕꯤ ꯅꯥꯀꯜꯗ ꯆꯠꯃꯤꯟꯅꯔꯤꯕ ꯂꯜꯍꯥꯕꯗ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯅꯥꯛꯆꯦꯞ ꯑꯣꯏꯔꯞ ꯃꯉꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯩ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤ ꯃꯉꯥꯎ ꯊꯤꯗꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯥꯈꯪ ꯑꯃꯗ ꯍꯟꯃꯤꯟꯅꯁꯦꯅ ꯍꯧꯔꯨꯔꯤꯕ ꯈꯖꯦꯛ ꯆꯠꯊꯣꯔꯛꯄꯗꯗꯤ ꯂꯝꯕꯤꯒꯤ ꯃꯩꯉꯥꯜꯗꯨ ꯃꯝꯂꯤ ꯁꯥꯔꯤ ꯇꯧꯔꯛꯂꯤ ꯂꯩꯀꯥꯏꯒꯤ ꯂꯝꯕꯤ ꯄꯔꯦꯡꯗ ꯊꯥꯜꯂꯤꯕ ꯄꯣꯁꯀꯤ ꯃꯩꯉꯥꯜ ꯃꯌꯦꯛ ꯁꯦꯡꯗꯕ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯑꯗꯨꯗꯒꯤ ꯉꯥꯟꯊꯣꯔꯛꯄ ꯃꯩꯉꯥꯜ ꯑꯗꯨꯒꯅ ꯂꯝꯕꯤ ꯆꯠꯄꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯗꯥ ꯂꯜꯍꯥꯕ ꯇꯨꯃꯤꯟꯅ ꯆꯠꯂꯝꯕꯗꯒꯤ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯂꯜꯍꯥꯕ ꯅꯤꯡꯊꯤꯕꯤꯗ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯛꯏ ꯅꯨꯄꯤꯗꯨ ꯃꯥꯅ ꯐꯅꯌꯥꯝ ꯋꯥꯡꯉꯤ ꯅꯥꯀꯜ ꯂꯦꯞꯃꯤꯟꯅꯔꯛꯄꯗꯗꯤ ꯅꯣꯟꯊꯗꯨꯅ ꯌꯦꯡꯕꯗ ꯃꯔꯥꯏꯕꯛ ꯉꯥꯛꯇ ꯎꯔꯛꯄꯗꯨꯗ ꯂꯜꯍꯥꯕ ꯅꯣꯛꯅꯤꯡꯂꯤꯕꯗꯨ ꯃꯆꯤꯟ ꯆꯞꯁꯤꯟꯅꯗꯨꯅ ꯈꯥꯡꯉꯤ ꯀꯩꯁꯨꯛ ꯂꯩꯇꯕꯗꯁꯨ ꯅꯣꯛꯅꯤꯡꯉꯤ ꯀꯩꯁꯨꯛ ꯅꯠꯇꯕꯗꯁꯨ ꯅꯨꯡꯁꯤ ꯃꯔꯝ ꯂꯩꯇꯅꯁꯨ ꯋꯥꯔꯧꯗꯨꯅ ꯑꯣꯏꯅꯕ ꯃꯇꯧ ꯎꯠꯊꯣꯛꯂꯨꯒꯦ ꯇꯧꯏ ꯈꯨꯝꯂꯛꯇꯕꯗꯨꯗ ꯑꯃꯨꯛꯀ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ ꯗꯥ ꯂꯜꯍꯥꯕ ꯀꯩ ꯍꯥꯏꯒꯦ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯔꯒ ꯀꯩꯒꯤ ꯂꯧꯗ꯭ꯔꯤꯅꯣ ꯑꯩꯅ ꯄꯤꯕꯩ ꯆꯥꯅꯤꯡꯗ꯭ꯔꯤꯔꯣ ꯅꯠꯇꯦꯗ ꯈꯪꯉꯤ ꯀꯩ ꯈꯪꯉꯤꯕ ꯗꯥ ꯂꯜꯍꯥꯕ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯂꯩꯕ꯭ꯔꯣ ꯂꯩꯇꯦ 이반이 티나버스 딴브로 딸래 그얘기는 하이세 ꯅꯤꯡꯊꯤꯕꯤ 이반이 그마이나 티나도이노 이반이ꯒꯤ ꯃꯔꯛꯇ ꯁꯥꯒꯠꯄ ꯉꯝꯍꯧꯗꯕ ꯋꯥꯔꯤ ꯃꯆꯥꯔꯣ ꯄꯤꯛꯂꯕꯁꯨ ꯄꯤꯛꯅ ꯁꯨꯡꯂꯩ ꯂꯩꯇꯕꯗꯧꯅꯗꯤ ꯂꯧꯔꯛꯀꯅꯨꯗ ꯑꯩ ꯅꯪꯒꯤ ꯅꯄꯥꯎꯗꯤ ꯉꯥꯏꯈꯤꯕꯅꯤ ꯅꯪꯅꯗꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯩꯅ ꯁꯣꯏꯈ꯭ꯔꯒꯁꯨ ꯅꯪꯅ ꯈꯔ ꯉꯥꯎ ꯑꯩꯕꯨꯗꯤ ꯌꯥꯝ ꯂꯥꯜꯂꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠꯄꯨꯗꯤ ꯅꯪꯅ ꯅꯨꯡꯁꯤꯖꯔꯤꯕ ꯃꯥꯒꯤꯗꯃꯛꯇ ꯂꯦꯞꯂꯒ ꯀꯅꯥꯝꯇꯗ ꯋꯥꯈꯜ ꯆꯣꯏꯊꯣꯛꯇ ꯃꯥ ꯈꯛꯇꯃꯛ ꯅꯨꯡꯁꯤꯕ ꯉꯝꯕ ꯑꯣꯏꯌꯨ ꯑꯩꯉꯣꯟꯗ ꯇꯤꯟꯅꯁꯦ ꯍꯥꯏꯔꯛꯀꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯤꯟꯅꯁꯦꯅ ꯍꯧꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩ ꯅꯪꯒ ꯇꯤꯟꯅꯅꯤꯡꯗꯦ ꯈꯣꯟꯖꯦꯜꯗꯨꯗꯤ ꯅꯨꯄꯥ ꯅꯠꯇꯕꯒꯨꯝ ꯏꯇꯞ ꯇꯞꯅ ꯏꯔꯦꯝ ꯂꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯄꯤꯔꯛꯄ ꯆꯩꯅꯥꯗꯤ ꯅꯤꯡꯊꯤꯕꯤ ꯃꯊꯟꯇꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯂꯜꯍꯥꯕꯗꯤ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯥ ꯂꯜꯍꯥꯕ ꯃꯊꯕꯛ ꯃꯌꯥꯗ ꯏꯐꯨꯟ ꯐꯨꯟꯖꯤꯜꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯤꯕꯗꯨ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯇꯤꯟ ꯌꯣꯠꯁꯤꯜꯂꯤ ꯑꯗꯨꯅ ꯐꯍꯟꯕ ꯉꯝꯂꯣꯏꯗꯧꯕꯒꯨꯝ ꯋꯥꯗꯤ ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯍꯧꯅꯕꯤꯔꯥ ꯅꯠꯇ꯭ꯔꯒ ꯉꯥꯡꯅꯤꯡꯗ꯭ꯔꯕ꯭ꯔꯥ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯑꯩꯅ ꯇꯥꯅꯤꯡꯕꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯋꯥꯗꯨ ꯅꯠꯇꯦ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯈꯤꯗꯕꯗꯨꯒꯤ ꯃꯔꯝ ꯇꯥꯛꯂꯝꯃꯨ ꯑꯩꯁꯦ ꯐꯥꯒꯤꯔꯥ ꯅꯨꯡꯁꯤ ꯍꯥꯏꯔꯝꯂꯒ ꯅꯪꯗꯤ ꯃꯥꯡꯈꯤꯕ ꯅꯠꯇ꯭ꯔꯣ ꯋꯥꯍꯩꯁꯦ ꯃꯈꯥꯏꯗꯨꯅ ꯋꯥꯍꯪ ꯇꯧꯅꯤꯡꯈꯤꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯌꯧꯔꯝꯂꯦ ꯆꯪꯉꯨ ꯆꯪꯉꯨ ꯅꯤꯡꯊꯤꯕꯤ ꯄ꯭ꯂꯥꯎ ꯄꯦꯛ ꯑꯅꯤꯗꯨ ꯂꯜꯍꯥꯕꯗ ꯑꯃ ꯄꯤꯔꯒ ꯑꯩꯅ ꯄꯤꯌꯦꯅ ꯂꯧꯗꯕ ꯇꯧꯒꯅꯨꯗ ꯂꯜꯍꯥꯕ ꯑꯩ ꯆꯨꯝꯅ ꯆꯥꯅꯤꯡꯗꯕꯒꯤꯅꯤ ꯐꯔꯦ ꯂꯧꯔꯒꯦ ꯃꯥꯒꯤ ꯁ꯭ꯇꯦꯇꯁꯇꯨ ꯉꯥꯛꯇꯪ ꯀꯥꯎꯊꯣꯛꯂꯨꯔꯦ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯏꯆꯦꯝꯁꯤ ꯊꯤꯟꯕ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯑꯣꯏꯔꯝꯃꯤ ꯑꯩꯁꯨ ꯁꯤꯗ ꯂꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯍꯥꯏꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯣ ꯆꯨꯝꯅ ꯆꯪꯂꯒ ꯐꯝꯐꯝ ꯑꯍꯥꯡꯕ ꯑꯃꯗ ꯐꯝꯊꯕꯒ ꯂꯩꯁꯥꯕꯤꯅꯤ ꯆꯪꯂꯛꯂꯒ ꯆꯥꯒ ꯆꯥꯅꯕꯒ ꯌꯦꯜꯂꯤ ꯆꯥ ꯈꯂꯥꯡꯕꯅꯤ ꯐꯔꯦꯗ ꯈꯜꯂꯤꯉꯩ ꯑꯩꯒꯤꯗꯤ ꯄ꯭ꯂꯥꯎ ꯁꯔꯨꯛꯇꯨ ꯊꯪꯍꯧꯗꯗꯅ ꯆꯥꯗꯪ ꯍꯩꯔꯝꯃꯒ ꯑꯃꯨꯛ ꯂꯧꯔꯨꯅꯕꯅꯦꯅ ꯆꯠꯈꯤꯕꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯏꯊꯥ ꯊꯥꯖꯗꯅ ꯅꯤꯡꯊꯤꯕꯤ ꯍꯥꯏꯅ ꯀꯧꯕ ꯇꯥꯈꯤꯕ ꯑꯗꯣꯝꯗ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯅ ꯑꯗꯨꯝ ꯅꯤꯡꯊꯤꯖꯅ ꯂꯦꯞꯂꯝꯕꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯛꯅꯕꯒꯨꯝ ꯑꯣꯏꯍꯟꯈ꯭ꯔꯦ ꯀꯅꯥꯅꯕꯨ ꯊꯣꯟꯕꯤꯔꯤꯕ ꯃꯃꯤꯡꯅꯣ ꯌꯥꯝ ꯍꯩꯅ ꯊꯣꯜꯂꯝꯃꯤ ꯈꯜꯂꯛꯏ ꯉꯥꯏꯍꯥꯛꯇꯨꯗ ꯀꯨꯆꯨꯁꯨ ꯂꯥꯏ ꯍꯔꯥꯎꯕ ꯃꯇꯝꯗꯒ ꯁꯥꯠꯄ ꯄꯤꯛꯇꯛꯄ ꯂꯩꯍꯥꯎ ꯂꯩꯔꯦꯟꯗꯣ ꯑꯗꯨꯒ ꯃꯁꯥ ꯄꯥꯔꯣ
ꯑꯩꯒ ꯌꯦꯡꯅꯕꯗ ꯃꯥꯅ ꯈꯔ ꯅꯦꯝꯃꯤ, ꯃꯁꯝꯗꯤ ꯌꯥꯝ ꯐꯩ, ꯊꯥꯗꯣꯛꯂꯒꯅ ꯍꯦꯟꯅ ꯐꯖꯩ꯫ ꯅꯍꯥꯟꯋꯥꯏ ꯅꯣꯡꯃ ꯃꯥꯅ ꯊꯣꯏꯕꯤ ꯁꯥꯕꯗꯁꯨ ꯎꯈ꯭ꯔꯦ, ꯍꯧꯖꯤꯛ ꯋꯥꯏꯅ ꯁ꯭ꯀꯨꯜ ꯌꯨꯅꯤꯐꯣꯔꯝ ꯁꯦꯠꯄꯁꯨ ꯎꯔꯦ꯫ ꯅꯤꯡꯊꯝꯊꯥ ꯂꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁ꯭ꯋꯦꯇꯔꯒꯨꯝꯕ ꯂꯤꯠꯂꯒ ꯂꯩ꯫ ꯌꯥꯝꯅ ꯀꯦꯕꯁꯨ ꯎꯈ꯭ꯔꯦ, ꯁꯨꯡꯀꯦ ꯀꯦꯗ꯭ꯔꯕꯁꯨ ꯐꯖꯩ ꯈꯪꯈ꯭ꯔꯦ꯫ ꯉꯁꯤ ꯎꯔꯤꯕꯁꯤꯅ ꯇꯣꯉꯥꯜꯂꯤ, ꯆꯝꯅ ꯂꯩꯕꯗꯁꯨ ꯐꯖꯔꯕ ꯃꯁꯛꯇꯨꯅ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯀꯦꯔꯛꯄ ꯃꯥꯜꯂꯤ꯫ ꯌꯥꯛꯂꯞ ꯇꯧꯕ ꯀꯣꯝꯂꯥ ꯃꯆꯨꯒꯤ ꯃꯨꯒꯥ ꯐꯅꯦꯛꯇꯨꯒ ꯃꯗꯨꯒ ꯆꯥꯟꯅꯕ ꯐꯨꯔꯤꯠ ꯑꯃꯒ ꯄꯥꯈꯤꯕꯗ ꯑꯩꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯎꯔꯨꯗ꯭ꯔꯤ꯫ ꯀꯨꯆꯨ ꯉꯧꯕꯒꯤꯔ ꯈꯪꯗꯦ, ꯃꯆꯨꯗꯨ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯩ꯫ ꯂꯨꯍꯣꯡꯕꯒꯤ ꯊꯥꯜꯂꯤꯕ ꯃꯩꯉꯥꯜ ꯑꯗꯨꯗ ꯍꯦꯟꯅ ꯃꯉꯥꯜ ꯅꯥꯏꯅ ꯐꯖꯕꯒꯨꯝ ꯎꯈꯤ꯫ ꯈꯨꯗꯥꯡꯗꯁꯨ ꯃꯔꯤ ꯄꯤꯛꯄ ꯘꯔꯤ ꯃꯆꯥ ꯑꯃ ꯁꯤꯕ ꯃꯥꯜꯂꯤ꯫ ꯈꯨꯖꯤꯟ ꯇꯦꯂꯞ ꯀꯩ, ꯃꯆꯨ ꯃꯃꯦꯜ ꯁꯪꯖꯟꯗꯦ꯫ ꯃꯁꯤꯃꯗꯤ ꯈꯪꯉꯤ, ꯌꯥꯝ ꯀꯦꯁꯤꯟꯕꯕꯨꯗꯤ ꯄꯥꯔꯞ ꯀꯦꯕꯅ ꯄꯛꯆꯕ ꯍꯦꯜꯂꯤ꯫ ꯑꯗꯨ ꯀꯨꯞꯊꯅ ꯌꯦꯡꯂꯨꯔꯤꯕꯁꯦ ꯑꯩꯒꯤ ꯅꯠꯇꯕ ꯀꯅꯥꯒꯨꯝꯕꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯐꯝ ꯊꯣꯛꯇꯦꯗꯣ ꯈꯜꯂꯛꯄꯗ ꯏꯁꯥꯗ ꯂꯩꯇꯥꯗꯕ ꯄꯣꯛꯂꯛꯇꯨꯅ ꯃꯥꯅ ꯆꯥꯎꯅ ꯄꯤꯔꯛꯄꯗꯨ ꯐꯥꯎꯕ ꯇꯥꯏꯅꯐꯝ ꯂꯩꯇ ꯅꯤꯡꯊꯦꯝꯕꯗ ꯆꯥꯖꯔꯣꯅ ꯄꯤꯊꯣꯛꯈꯤꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯐꯖꯔꯤꯗꯣ ꯑꯩꯒꯤꯗꯃꯛ ꯅꯠꯇꯕꯗꯨꯗꯤ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥꯏꯁꯦ ꯀꯣꯏꯂꯩ ꯊꯣꯛꯄꯅꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯍꯧꯒꯠꯂꯒ ꯊꯣꯛꯆꯔꯛꯄꯅꯤ꯫ ꯑꯩꯕꯨ ꯃꯥꯅ ꯑꯃꯨꯛ ꯇꯥꯟꯅꯕꯤꯔꯛꯇꯨꯅ ꯗꯥ ꯂꯜꯍꯥꯕ ꯍꯥꯏꯅ ꯀꯧꯁꯤꯟꯕꯤꯔꯤ꯫ ꯑꯩꯉꯣꯟꯗ ꯑꯣꯠꯂꯒ ꯃꯥꯅꯁꯨ ꯌꯥꯝꯅ ꯉꯥꯏꯔꯤꯁꯤꯅ ꯀꯩꯗꯅꯣ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯆꯠꯃꯤꯟꯅꯕ ꯍꯧꯔꯛꯄꯗ ꯑꯩꯕꯨ ꯇꯤꯟꯅꯁꯤ ꯍꯧꯔꯦ꯫ ꯑꯉꯥꯎꯕꯤꯁꯦ ꯑꯩꯕꯨ ꯃꯁꯨꯡ ꯃꯃꯥꯟꯅꯕ ꯆꯍꯤ ꯂꯣꯡꯒꯥꯗꯧꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯈꯤꯕꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯕ ꯑꯩꯉꯣꯟꯗ ꯇꯤꯟꯅꯁꯤ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗ꯭ꯔꯦ꯫ ꯇꯥꯅꯤꯡꯗꯦ ꯍꯥꯏꯅ ꯆꯩꯒꯤ ꯍꯣꯠꯅꯕꯗꯣ ꯑꯁꯥꯎꯕꯒꯤ ꯃꯍꯨꯠ ꯋꯥꯔꯧꯗꯨꯅ ꯋꯥꯀꯠꯄ ꯃꯥꯜꯂꯝꯂꯗ꯭ꯔꯥ ꯈꯪꯗꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯊꯟꯇ ꯋꯥꯈꯜ ꯇꯧꯅ ꯇꯧꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯗꯥ ꯂꯜꯍꯥꯕꯁꯦ ꯈꯤꯇꯪ ꯉꯧꯔꯝꯃꯗꯤ 17ꯒꯤ ꯃꯤꯡ ꯃꯥꯟꯒꯗꯧꯅꯤ, ꯀꯗꯥꯏꯗꯅꯣ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯤ꯫ ꯄ꯭ꯂꯥꯎꯗꯨ ꯆꯥꯛꯈꯨꯝꯒꯤ ꯗꯥꯏꯅꯤꯡ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯝꯂꯒ ꯐ꯭ꯔꯤꯖꯇꯣ ꯍꯥꯡꯗꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯆꯥꯕ ꯌꯥꯕ ꯌꯥꯎꯔꯤꯒꯦ ꯍꯥꯏꯅ ꯌꯦꯡꯉꯤ꯫ ꯀꯩꯁꯨ ꯆꯥꯅꯤꯡꯕ ꯌꯥꯎꯔꯝꯗꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯏꯟꯁꯥꯡ ꯃꯊꯦꯜꯗꯣ ꯑꯃꯨꯛ ꯌꯦꯡꯂꯝꯂꯒ ꯀꯩꯁꯨ ꯆꯥꯗꯅ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯛ ꯀꯔꯤꯝꯇ ꯇꯧꯔꯨꯗ꯭ꯔꯁꯨ ꯃꯁꯥꯗꯣ ꯆꯠꯊꯣꯛꯂꯨꯕꯗꯨꯅ ꯅꯍꯥꯟꯈꯩꯗꯒꯤ ꯍꯦꯟꯅ ꯆꯣꯛꯊꯔꯦ꯫ ꯐꯤꯔꯣꯜ ꯍꯥꯟꯅ ꯍꯣꯡꯂꯒ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯦ꯫ ꯐꯣꯟ ꯍꯥꯡꯗꯨꯅ ꯌꯦꯡꯕꯗ ꯔꯤꯇꯦꯁꯀꯤ ꯃꯦꯁꯦꯖ ꯑꯃꯅꯤ ꯂꯩꯔꯝꯂꯤꯕꯗꯨ ꯄꯥꯏ꯫ ꯃꯥꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯥꯒꯠꯈꯤꯕ ꯁ꯭ꯇꯦꯇꯁ ꯑꯗꯨꯒꯤ ꯔꯤꯄ꯭ꯂꯥꯏ ꯌꯥꯎꯔꯝꯃꯤ꯫ ꯊꯦꯡꯛ ꯌꯨ ꯅꯤꯡꯊꯤꯕꯤ, ꯍꯜꯂꯛꯇ꯭ꯔꯤꯕꯣ ꯅꯪꯕꯣ? ꯍꯜꯂꯛꯄ ꯀꯣꯜ ꯇꯧꯔꯛꯎꯀꯣ, ꯐꯣꯇꯣꯁꯨ ꯊꯥꯔꯛꯇꯦ, ꯆꯠꯈꯤꯕꯒ ꯑꯩ ꯀꯥꯎꯊꯣꯛꯄꯤꯔꯕꯣ? ꯃꯦꯁꯦꯖꯁꯤꯡꯗꯣ ꯄꯥꯔꯤꯉꯩ ꯀꯣꯜ ꯂꯥꯛꯁꯤꯜꯂꯤ꯫ ꯅꯤꯡꯊꯤꯕꯤ ꯀꯣꯜꯗꯨ ꯔꯤꯁꯤꯞ ꯇꯧꯔꯒ ꯗꯗꯥ, ꯍꯥꯎ, ꯌꯥꯝ ꯋꯥꯔꯕꯣ? ꯀꯩꯗꯧꯔꯦ? ꯌꯥꯝ ꯇꯨꯝꯅꯤꯡꯉꯤ꯫ ꯍꯜꯂꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ? ꯍꯜꯂꯛꯇ ꯉꯥꯏꯔꯤ꯫ ꯐꯣꯇꯣ ꯊꯥꯔꯛꯄꯗꯤ ꯀꯥꯎꯔꯕꯣ? ꯅꯝꯃꯛꯇ꯭ꯔꯦꯗ ꯑꯝꯇ꯫ ꯀꯩꯒꯤ? ꯅꯪꯅ ꯀꯦꯕꯗꯨ ꯌꯦꯡꯖꯒꯦ ꯍꯥꯏꯔꯒ? ꯅꯣꯡꯃ ꯑꯣꯏꯅ ꯌꯦꯡꯉꯨ꯫ ꯀꯩꯒꯤ ꯇꯧꯔꯒꯦ? ꯅꯁꯥꯗꯣ ꯏꯇꯨꯛ ꯇꯨꯛꯊꯔꯤꯗꯣ ꯀꯩꯒꯤꯅꯣ? ꯀꯅꯥꯝꯇꯅ ꯑꯩꯒ ꯇꯤꯟꯅꯅꯤꯡꯗꯦ꯫ ꯑꯩꯒ ꯃꯁꯛ ꯈꯪꯅꯔꯁꯨ ꯃꯣꯏ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯀꯧꯔꯛꯇꯦ꯫ ꯐꯣꯇꯣꯒ ꯅꯝꯃꯛꯇ꯭ꯔꯦꯗꯨꯅ꯫ ꯍꯩꯃꯥ, ꯅꯃꯥꯟꯅꯕꯤ ꯌꯥꯎꯗ꯭ꯔꯣ? ꯑꯩꯗꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕꯤꯁꯨ ꯑꯝꯐꯥꯎ ꯀꯧꯅꯗꯅ꯫ ꯏꯍꯦ, ꯁꯨꯝ ꯆꯠꯂꯀꯥꯟꯗ ꯇꯤꯟꯅꯔꯛꯀꯗꯧꯅꯤ꯫ ꯃꯣꯏꯁꯨ ꯊꯕꯛ ꯆꯤꯟꯕꯒꯤ ꯅꯪ ꯀꯧꯕ ꯀꯥꯎꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯨꯕꯨ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ? ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯑꯃꯕꯨ ꯁꯨꯡꯂꯩ ꯂꯩꯇꯕꯒꯨꯝ ꯃꯨꯁꯤꯟꯅꯗꯕ ꯁꯨꯛ ꯌꯥꯝ ꯍꯩꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯞꯅꯤꯡꯕꯒꯤ ꯋꯥꯉꯥꯡ ꯑꯃ ꯌꯥꯎꯔꯛꯄꯗꯨꯗ ꯔꯤꯇꯦꯁ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯍꯥꯏꯐꯝ ꯈꯪꯗ ꯂꯩꯔꯤꯉꯩ ꯅꯤꯡꯊꯤꯕꯤꯗꯤ ꯁꯣꯝꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ꯫ ꯑꯩꯅ ꯀꯞꯂꯒ ꯃꯣꯏ ꯅꯨꯡꯉꯥꯏꯖꯔꯁꯅꯨ꯫ ꯑꯩꯒ ꯇꯤꯟꯅꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯕꯩ ꯀꯧꯕꯤꯔꯛꯏꯅꯣ? ꯅꯤꯡꯊꯤꯕꯤ, ꯇꯥꯕ꯭ꯔꯣ? ꯀꯞꯀꯅꯨꯁꯦ, ꯗꯗꯥ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯍꯌꯦꯡꯈꯩ ꯆꯠꯂꯨꯔꯅꯨꯁꯦ꯫ ꯃꯤꯅ ꯀꯧꯕꯤꯔꯛꯇꯦ ꯍꯥꯏꯕꯒꯤ, ꯃꯊꯟꯇ ꯇꯥꯏ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯀꯥꯎꯕꯨ ꯀꯥꯎꯈ꯭ꯔꯦ꯫ ꯑꯗꯨꯒꯤ ꯃꯔꯝꯅ ꯀꯛꯅꯤꯡꯕꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯋꯥꯀꯠꯂꯤꯕꯗꯣ ꯂꯨꯍꯣꯡꯐꯝꯗ ꯂꯩꯍꯧꯕ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯅꯠꯇꯦ, ꯂꯜꯍꯥꯕꯕꯨꯅꯤ꯫ ꯂꯜꯍꯥꯕꯒꯤ ꯌꯥꯝꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕ, ꯂꯦꯝꯊꯣꯛꯄ ꯃꯥꯟꯕ ꯃꯇꯧꯗ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯐꯥꯎꯍꯜꯂꯤ꯫ ꯔꯤꯇꯦꯁꯀ ꯈꯪꯅꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜ ꯂꯥꯛꯀꯦ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯃꯁꯥꯅ ꯃꯊꯟꯇ ꯐꯥꯊꯖꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯔꯝꯗꯤ ꯅꯨꯡꯁꯤꯕꯗ ꯃꯤꯅꯝꯕ ꯅꯝꯊꯥꯛ ꯇꯧꯔꯝꯕ ꯅꯤꯡꯊꯤꯕꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯤꯠ ꯍꯟꯕ ꯑꯃꯗꯤ ꯊꯥꯖꯕ ꯍꯥꯠꯄ ꯊꯕꯛ꯫ ꯃꯥꯅ ꯔꯤꯇꯦꯁꯀꯤ ꯃꯐꯝꯗ ꯅꯨꯄꯤ ꯌꯥꯝꯅ ꯇꯤꯟꯅꯩ, ꯂꯣꯏꯅꯩ, ꯄꯥꯝꯗꯦ ꯍꯥꯏꯈꯤꯕ ꯑꯗꯨꯒꯨꯝ ꯃꯁꯥꯅꯁꯨ ꯃꯥꯒꯤ ꯑꯦꯇꯦꯟꯁꯟ ꯄꯨꯝꯕ ꯔꯤꯇꯦꯁꯇ ꯄꯤꯅꯤꯡꯕꯒꯤ ꯃꯃꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯊꯝꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯂꯜꯍꯥꯕꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯏꯍꯨꯜ ꯑꯃꯠꯇ ꯎꯊꯣꯛꯇꯕ ꯍꯩꯕꯒꯨꯝ ꯄꯨꯔꯥ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯁꯟꯅꯔꯒ ꯂꯩꯈ꯭ꯔꯕꯗ ꯈꯨꯠꯇ ꯌꯨꯕ ꯇꯨꯝ ꯑꯃꯅ ꯃꯅꯨꯡ ꯍꯟꯅ
ꯆꯪꯁꯤꯟꯈ꯭ꯔꯒ ꯁꯠꯇꯣꯛꯄ ꯌꯥꯗ ꯊꯕꯛ ꯑꯃ ꯇꯧꯕ ꯈꯨꯗꯤꯡ ꯀꯛ ꯆꯩꯅꯥ ꯄꯤꯔꯒ ꯃꯥ ꯂꯩꯔꯤ ꯇꯥꯛꯄꯒꯨꯝ ꯊꯣꯛꯂꯝꯃꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯃꯁꯤꯡ ꯊꯤꯗꯨꯅ ꯄꯥꯕꯗ ꯈꯨꯠꯁꯥ ꯐꯅꯌꯥꯝꯗꯤ ꯂꯦꯝꯒꯅꯤ꯫ ꯃꯦꯁꯦꯖꯁꯨ ꯅꯣꯡꯃꯇ ꯊꯥꯅꯈꯤꯗ꯭ꯔꯤ, ꯁ꯭ꯇꯦꯇꯁꯀꯗꯤ ꯈꯔ ꯌꯦꯡꯅꯩ, ꯑꯗꯨꯁꯨ ꯂꯜꯍꯥꯕꯗꯤ ꯑꯃ ꯑꯅꯤꯒ ꯌꯥꯝ ꯇꯥꯡꯅ ꯊꯥꯒꯠꯂꯛꯏ꯫ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯥꯅ ꯂꯜꯍꯥꯕꯕꯨ ꯈꯟꯖꯔꯝꯂꯕꯁꯨ ꯃꯗꯨ ꯄꯨꯝꯅꯃꯛ ꯔꯤꯇꯦꯁꯅ ꯃꯍꯨꯠ ꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯅꯣꯡꯃꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯔꯤꯇꯦꯁꯁꯨ ꯂꯜꯍꯥꯕꯒꯤ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ꯫ ꯂꯜꯍꯥꯕꯅꯗꯤ ꯐꯣꯟꯁꯨ ꯄꯥꯏꯈꯤꯗꯕꯗ, ꯁ꯭ꯀꯨꯜꯁꯨ ꯂꯥꯛꯇ꯭ꯔꯕꯗ ꯃꯔꯛ ꯑꯗꯨꯗ ꯔꯤꯇꯦꯁꯀ ꯊꯦꯡꯅꯈꯤ꯫ ꯃꯊꯟꯇ ꯃꯦꯁꯦꯖ ꯄꯪꯊꯥꯗ ꯊꯥꯔꯒ ꯔꯤꯄ꯭ꯂꯥꯏꯁꯨ ꯂꯥꯛꯇꯕ, ꯑꯗꯨꯒ ꯎꯅꯤꯡꯂꯤꯕ ꯃꯤꯗꯨꯅ ꯎꯅꯕꯁꯨ ꯐꯪꯗꯕꯗꯨꯗ ꯄꯨꯛꯅꯤꯡ ꯏꯔꯥꯡ ꯂꯥꯡꯂꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯃꯥꯅ ꯂꯜꯍꯥꯕꯒꯤ ꯃꯐꯝꯗꯒꯤ ꯐꯪꯗꯕ ꯑꯋꯥꯠꯄ ꯑꯣꯏꯅ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯔꯤꯇꯦꯁꯅ ꯄꯤꯔꯕꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯃ ꯃꯦꯟꯁꯤꯟꯕꯤꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯑꯍꯥꯟꯕꯗ ꯔꯤꯇꯦꯁꯄꯨ ꯄꯥꯝꯂꯒ ꯌꯥꯈꯤꯕ ꯅꯠꯇꯦ꯫ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯊꯥ ꯈꯔꯁꯤꯗ ꯇꯞꯅ ꯅꯨꯡꯁꯤꯕ ꯍꯧꯔꯛꯄꯗꯨꯅ ꯉꯁꯤꯗꯤ ꯃꯥꯅ ꯔꯤꯇꯦꯁꯄꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯃꯁꯥꯅ ꯈꯪꯖꯩ꯫ ꯔꯤꯇꯦꯁꯀꯤ ꯅꯨꯡꯁꯤꯕ ꯃꯔꯛꯇ ꯂꯝꯂꯥꯟꯕ ꯑꯣꯏꯔꯕ ꯃꯤ ꯑꯃ ꯅꯤꯡꯁꯤꯡꯕꯁꯨ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯂꯜꯍꯥꯕꯗꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯁꯤꯃꯛ ꯃꯁꯥꯅ ꯁꯦꯝꯗꯣꯛꯇꯕ ꯌꯥꯗꯦ ꯈꯜꯂꯤ꯫ ꯍꯥꯟꯅꯒꯤ ꯋꯥꯐꯝꯗꯨꯃꯇꯪ ꯁꯦꯡꯗꯣꯛꯈ꯭ꯔꯒꯗꯤ ꯅꯤꯡꯁꯤꯡꯕꯁꯤ ꯐꯈꯤꯕꯁꯨ ꯌꯥꯏ꯫ ꯅꯛꯅꯁꯨ ꯂꯩꯃꯤꯟꯅꯔꯕꯅꯤꯅ ꯏꯀꯣꯏ ꯀꯣꯏꯅꯕꯁꯤ ꯐꯠꯇꯦ ꯈꯟ ꯇꯟꯖꯥ ꯑꯃꯇ ꯉꯥꯏꯔꯛꯄ ꯀꯨꯏꯔꯦ꯫ ꯅꯨꯄꯥ ꯃꯥꯅ ꯍꯧꯗꯣꯔꯛꯄ꯭ꯔꯥ ꯍꯧꯗꯣꯛꯇ ꯅꯤꯡꯊꯤꯕꯤꯅꯁꯨ ꯍꯥꯏꯔꯨꯕ ꯉꯝꯗꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯐꯅꯌꯥꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯔꯣꯏꯁꯤꯔ ꯈꯜꯂꯤ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯟꯖꯤꯜꯂꯤꯕꯁꯤ ꯃꯊꯟꯇ ꯑꯣꯏꯔꯝꯂꯕꯁꯨ ꯅꯤꯡꯁꯤꯡꯕꯁꯤꯗ ꯐꯅꯕ ꯉꯁꯤ ꯇꯟꯖꯥ ꯆꯥꯔꯤꯉꯩ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯇꯤꯟꯅꯁꯤ ꯍꯥꯏꯔꯨꯔꯦ꯫ ꯄꯨꯔꯤꯕ ꯋꯥꯍꯟꯊꯣꯛꯇꯤ ꯇꯁꯦꯡꯅ ꯃꯃꯥꯟꯅꯕ ꯑꯣꯏꯌꯨ ꯍꯥꯏꯕꯗꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯏꯀꯣꯏ ꯀꯣꯏꯅꯕꯁꯤ ꯐꯅꯕ ꯀꯧꯅ ꯉꯥꯡꯅꯁꯤ ꯍꯥꯏꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯜꯍꯥꯕꯅ ꯏꯇꯤꯡ ꯍꯦꯛ ꯇꯤꯡꯅ ꯃꯥꯒ ꯇꯤꯟꯅꯅꯤꯡꯗꯦ ꯈꯨꯝꯗꯣꯔꯛꯄꯗꯨ ꯑꯗꯨꯃꯛꯇꯤ ꯊꯥꯖꯔꯨꯗꯕꯅꯤ꯫ ꯂꯜꯍꯥꯕꯅ ꯈꯨꯝꯂꯝꯕ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯃꯥꯅ ꯅꯤꯡꯊꯤꯕꯤꯕꯨ ꯍꯧꯖꯤꯛꯁꯨ ꯈꯜꯂꯤꯕ ꯃꯥꯟꯕ ꯑꯃ ꯅꯤꯡꯊꯤꯕꯤꯅꯁꯨ ꯎꯔꯝꯃꯤ꯫ ꯃꯥꯅ ꯅꯨꯡꯁꯤꯔꯤꯕꯗꯨ ꯌꯥꯔꯒꯅ ꯌꯥꯔꯦ, ꯅꯠꯇ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯔꯤꯗꯤ ꯊꯝꯅꯤꯡꯗꯦ ꯍꯥꯏꯕ ꯇꯥꯛꯂꯤꯕꯒꯨꯝ ꯇꯧꯏ꯫ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯅ ꯅꯤꯡꯊꯤꯕꯤ ꯇꯨꯝꯊꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯍꯜꯂꯛꯄꯒꯤ ꯆꯥꯅꯕ ꯄꯨꯔꯛꯄꯗꯨ ꯂꯜꯍꯥꯕ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝ ꯇꯦꯕꯜ ꯑꯗꯨꯒꯤ ꯃꯈꯥꯗ ꯊꯝꯂꯒ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯏ꯫ ꯃꯃꯥ ꯂꯩꯇꯦ ꯈꯟꯅ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯋꯥꯁꯔꯨꯝ ꯆꯪꯂꯨꯔꯤꯅꯦ ꯍꯥꯏꯗꯅ ꯑꯃꯝꯕꯗꯨꯗ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯏ꯫ ꯂꯜꯍꯥꯕ ꯇꯍꯥ ꯆꯦꯟꯁꯤꯟ ꯃꯄꯥꯟꯒꯤ ꯕꯜꯕꯇꯨ ꯊꯥꯡꯒꯠꯂꯒ ꯃꯃꯥꯕꯨ ꯉꯥꯛꯄꯤꯕ ꯑꯣꯏꯅ ꯃꯈꯨꯠ ꯀꯕꯛ ꯁꯝꯕꯤ꯫ ꯃꯩ ꯊꯥꯜꯂꯨ ꯌꯥꯗ꯭ꯔꯣꯏꯃ? ꯇꯨꯁꯤꯜꯂꯒꯗꯤ ꯀꯃꯥꯏꯅ ꯇꯧꯗꯧꯔꯤꯒꯦ? ꯀꯩꯁꯨ ꯇꯧꯔꯣꯏꯗ, ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ? ꯍꯣꯏꯁꯦ ꯆꯥꯛꯀ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣꯅꯦ꯫ ꯂꯥꯝꯕꯨ ꯂꯥꯝꯗ꯭ꯔꯦꯗ, ꯀꯕꯣꯛ ꯄꯨꯔꯛꯄꯅꯤ ꯆꯥꯅꯤꯡꯉꯒꯗꯤ꯫ ꯏꯆꯦꯝꯁꯤꯅ ꯂꯨꯍꯣꯡꯉꯤꯗꯣ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯕꯣꯔ ꯆꯠꯈꯤꯕꯒꯤ ꯗꯣꯟ ꯊꯤꯟꯕꯗꯨ ꯇꯥꯍꯧꯕ꯭ꯔꯥ? ꯑꯗꯨꯗꯤ ꯏꯅꯛ ꯅꯛꯇ꯭ꯔꯣ? ꯃꯈꯣꯜꯗꯣ ꯌꯥꯝ ꯅꯛꯅ ꯇꯥꯈꯤꯕꯅꯤꯅꯦ꯫ ꯅꯛꯏ, ꯊꯣꯡꯒꯥꯜ 3-4 ꯆꯠꯂꯒ ꯑꯗꯨꯝ ꯂꯩꯔꯦ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯝꯗꯧꯕꯖꯥꯠꯅꯣ? ꯃꯌꯨꯝ ꯃꯀꯩꯗꯤ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯌꯨꯝꯗꯣ ꯊꯥꯏꯅꯒꯤ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯌꯨꯝ ꯃꯑꯣꯡꯅꯤ꯫ ꯗꯤꯖꯥꯏꯟꯒꯨꯝꯕꯗꯣ ꯈꯔꯗꯤ ꯂꯤꯔꯤ, ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝ ꯂꯦꯝꯃꯤ, ꯑꯩꯐꯥꯎ ꯄꯥꯝꯃꯤ꯫ ꯀꯩ ꯍꯥꯏꯅꯤ, ꯅꯍꯥꯟꯋꯥꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯜꯝꯒꯤ ꯄꯩꯁꯥ ꯄꯥꯏꯕ ꯍꯤꯔꯣꯒꯤ ꯃꯌꯨꯝꯒ ꯁꯥꯕ ꯌꯥꯒꯗꯕꯗꯨꯝꯕ꯫ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ? ꯄꯨꯂꯤꯁ ꯑꯣꯏ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ꯫ ꯑꯣ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯁꯅꯤ꯫ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯏꯃꯥ ꯑꯃꯃꯗ ꯆꯠꯄꯗ ꯃꯩ ꯊꯥꯜꯂꯨꯀꯣ꯫ ꯍꯣꯏꯅꯦ, ꯏꯃꯥꯁꯨ ꯄꯣꯊꯥꯕ ꯇꯧꯔꯒꯦ, ꯅꯪꯁꯨ ꯊꯦꯡꯉꯅꯤ, ꯇꯨꯝꯃꯨꯀꯣ꯫ ꯆꯔꯥ ꯍꯦꯟꯕꯁꯨ ꯐꯠꯇꯕꯅꯤ, ꯈꯤꯇꯪ ꯆꯥꯁꯤꯟꯕꯅꯗꯤ ꯐꯕꯅꯤ ꯇꯧꯔꯤꯗꯣ꯫ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯎꯃꯥꯅ ꯍꯤꯞꯊꯕꯒ ꯂꯜꯍꯥꯕ ꯃꯃꯥꯒꯤ ꯐꯩꯖꯨꯞꯇꯨ ꯆꯤꯡꯈꯠꯂꯒ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ꯫ ꯃꯃꯥ ꯃꯆꯥꯅꯤ, ꯃꯆꯥꯅꯨꯄꯥꯁꯤꯁꯨ ꯄꯥꯈꯪꯅꯤ, ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯨ ꯅꯠꯇꯕꯅꯤꯅ ꯀꯔꯤꯒꯨꯝꯕꯗ ꯈꯧꯇꯛ ꯆꯥꯔꯛꯄꯁꯨ ꯌꯥꯎꯏ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯆꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯩꯇꯕ ꯍꯥꯏꯕꯁꯤ ꯑꯣꯟꯊꯣꯛꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯂꯜꯍꯥꯕꯅ ꯀꯔꯤꯒꯨꯝꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯔꯝꯂꯒꯗꯤ ꯃꯃꯥꯒꯤ ꯁꯦꯕꯥ ꯍꯦꯟꯅ ꯐꯖꯅ ꯇꯧꯕ ꯐꯪꯂꯝꯒꯅꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯃꯃꯥꯕꯨ ꯌꯦꯡꯁꯤꯟꯅꯕ ꯃꯑꯣꯡꯗ ꯁꯤꯟꯅꯔꯛꯂꯤꯕ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯆꯗꯨꯅ ꯁꯣꯏꯗꯅꯕ ꯍꯣꯠꯅꯔꯛꯄꯅꯤ꯫ ꯄ꯭ꯔꯦꯒꯅꯦꯟꯁꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯁ꯭ꯇ꯭ꯔꯦꯁꯁꯨ ꯐꯅꯌꯥꯝ ꯂꯩꯈ꯭ꯔꯦ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯔꯛꯈꯤꯕ ꯂꯩꯕꯅ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯕ ꯃꯥꯅ ꯅꯣꯝꯂꯒ ꯌꯥꯔꯤꯈꯩ ꯃꯃꯥꯕꯨ ꯄꯣꯊꯥꯍꯟꯕꯅꯤ꯫ ꯅꯣꯡꯃꯁꯨ ꯂꯜꯍꯥꯕꯅ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯂꯨꯔꯒ ꯍꯟꯖꯤꯜꯂꯛꯄꯗ ꯒꯦꯠꯔꯣꯝ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯑꯇꯣꯞꯄ ꯀꯥꯒꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫
ꯊꯑꯣꯏꯅ ꯇꯥꯁꯟꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯃꯥꯒꯤ ꯃꯃꯤꯡ ꯄꯜꯂꯛꯄꯗꯨꯗ ꯆꯠꯂꯝꯕꯗꯨ ꯂꯦꯞꯇꯨꯅ ꯇꯥꯏ꯫ ꯏꯅꯨꯝꯖꯥ, ꯑꯁꯣꯝꯒꯤ ꯃꯃꯥ ꯃꯆꯥꯁꯤ ꯀꯅꯥꯝꯇꯕꯨꯗꯤ ꯂꯩꯇꯕꯅꯤ ꯍꯥꯏꯕꯕꯨ ꯈꯔ ꯃꯤꯠ ꯅꯥꯏꯅꯦ꯫ ꯍꯩꯃꯥ, ꯀꯩꯗꯧꯔꯦ? ꯃꯆꯥꯗꯨ ꯄꯥꯈꯪꯅꯤ, ꯄꯥꯈꯪ ꯐꯥꯔꯕꯅꯤꯗꯣ, ꯌꯥꯝ ꯀꯨꯏꯅꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕ꯫ ꯀꯔꯤ ꯀꯔꯤ ꯇꯧꯒꯦꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯄꯥꯁꯨ ꯂꯩꯇ꯭ꯔꯦꯅ ꯇꯥꯏ, ꯑꯗꯨꯒꯤ ꯊꯕꯛꯁꯨ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯕ ꯎꯏꯅꯦ꯫ ꯃꯆꯥꯅꯨꯄꯥꯗꯨ ꯐꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯑꯣꯏꯕ, ꯈꯪꯗꯦꯗ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ, ꯌꯥꯝ ꯀꯨꯏꯅꯗꯦ, ꯑꯩꯗꯤ ꯇꯜꯂꯤ꯫ ꯍꯌꯦꯡ ꯑꯉꯥꯡ ꯎꯅꯔ ꯃꯇꯨꯡꯗꯅ ꯀꯝꯗꯧꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯀꯔꯤ ꯍꯥꯏꯅ ꯎꯔꯨꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯈꯜꯂꯨꯔꯤꯕꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ꯫ ꯂꯜꯍꯥꯕ ꯋꯥꯗꯣ ꯇꯥꯔꯝꯗꯕꯅ ꯐꯩ ꯈꯜꯂꯦ꯫ ꯃꯃꯥꯅ ꯂꯣꯟꯅ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯩ꯫ ꯃꯆꯥꯅꯨꯄꯥꯅ ꯎꯗꯅꯕ ꯃꯄꯤ ꯂꯣꯠꯄꯗ ꯎꯃꯥꯁꯨ ꯑꯋꯥꯕ ꯑꯃꯅꯤ꯫ ꯂꯜꯍꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯄꯥꯕꯨ ꯀꯌꯥ ꯅꯤꯡꯁꯤꯡꯂꯨꯗꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯤꯅ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯃꯥ ꯃꯆꯥꯒꯤ ꯃꯊꯛꯇ ꯉꯥꯡꯂꯝꯃꯕꯗ ꯌꯥꯝꯅ ꯄꯦꯟꯈꯤꯗꯦ꯫ ꯃꯃꯥꯕꯨ ꯃꯇꯣꯝꯇ ꯊꯥꯗꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯃꯄꯥꯅ ꯇꯧꯐꯝ ꯊꯣꯛꯄ ꯀꯌꯥ ꯑꯃ ꯂꯜꯍꯥꯕꯅ ꯃꯍꯨꯠ ꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯃꯤꯒꯤ ಮಿꯠꯌꯦꯡꯗ ꯐꯖꯗꯕ ꯑꯣꯏꯅ ꯊꯣꯛꯄ ꯌꯥꯎꯔꯝꯂꯅꯤ ꯈꯜꯂꯦ꯫ ꯎꯄꯥꯏꯗꯤ ꯂꯩꯔꯤꯕ꯭ꯔꯥ? ꯌꯦꯡꯁꯤꯜꯂꯤꯕ ꯃꯈꯣꯏꯅ ꯊꯣꯏꯗꯣꯛꯄ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯔꯕꯗꯤ ꯅꯠꯇꯦ, ꯌꯦꯡꯕ ꯈꯛꯇꯅꯤ ꯍꯩꯔꯤꯕ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯌꯨꯛ ꯉꯟꯇꯥꯅ ꯁ꯭ꯄꯤꯀꯔꯗ ꯏꯁꯩ ꯍꯧꯅ ꯊꯥꯔꯒ ꯗꯁꯕꯤꯟ ꯈꯣꯝꯕ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ ꯅꯥꯂꯤꯅꯤ ꯏꯃꯨꯡꯗ ꯑꯣꯟꯁꯦꯟ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯅꯕ ꯂꯥꯎꯏ꯫ ꯍꯥꯏ ꯄꯦꯅꯥꯎ, ꯇꯥꯕ꯭ꯔꯣ? ꯅꯤꯡꯊꯤꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ, ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯗꯁꯕꯤꯟ ꯀꯔꯤ ꯀꯔꯤ ꯂꯩꯕꯅꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕꯗꯅꯦ ꯊꯥꯡꯇꯣꯛ, ꯏꯃꯥ ꯊꯦꯡꯈ꯭ꯔꯦ, ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ꯫ ꯕꯕꯥ ꯍꯣꯏ ꯆꯥꯛ ꯆꯥꯔꯝꯕꯒꯤꯗꯣ ꯅꯪꯅ ꯈꯔ ꯂꯣꯏꯁꯤꯜꯂꯣꯀꯣ ꯏꯕꯦꯝꯃ꯫ ꯍꯣꯏ꯫ ꯅꯥꯂꯤꯅꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯆꯠꯄ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯕꯤ ꯏꯃꯨꯡ ꯆꯪꯂꯒ ꯀꯥꯁꯤꯡꯗꯒꯤ ꯗꯁꯕꯤꯟꯁꯤꯡꯗꯨ ꯈꯣꯝꯗꯣꯛꯂꯒ ꯃꯈꯥꯗ ꯂꯩꯔꯝꯕ ꯕꯣꯔꯥ ꯑꯃꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂꯤ꯫ ꯕꯣꯔꯥ ꯑꯃ ꯃꯈꯨꯠꯅ ꯆꯤꯡꯕꯣꯏ ꯊꯥꯡꯕꯣꯏ ꯇꯧꯔꯒ ꯊꯣꯡꯒꯥꯜꯗ ꯊꯥꯡꯗꯣꯛꯇꯨꯅ ꯊꯅꯝꯂꯒ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯅꯤꯡꯒꯤ ꯃꯈꯨꯔꯥꯒꯤ ꯌꯨꯝꯁꯤꯡꯗ ꯆꯪꯂꯒ ꯗꯁꯕꯤꯟ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯔꯤ꯫ ꯃꯅꯤ ꯃꯇꯨꯝꯒꯤ ꯃꯃꯥ ꯃꯟꯗꯣꯝꯆꯥ ꯑꯇꯣꯝꯕꯤꯗꯨ ꯁꯨꯃꯥꯡꯗ ꯆꯦꯡ ꯈꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯝꯆꯥ, ꯆꯥꯛ ꯆꯥꯔꯕꯣ? ꯆꯥꯗ꯭ꯔꯤꯌꯦ, ꯆꯥꯛ ꯆꯥꯁꯤꯜꯂꯗꯤ ꯊꯕꯛ ꯇꯧꯁꯤꯟꯕ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯆꯦꯡꯁꯦ ꯍꯥꯟꯅ ꯈꯩꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯃꯅꯤ ꯃꯇꯨꯝꯗꯤ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ꯭ꯔꯣ? ꯆꯠꯈꯤ꯫ ꯗꯁꯕꯤꯟ ꯈꯣꯝꯕ ꯂꯥꯛꯏ, ꯑꯩ ꯄꯨꯊꯣꯛꯄꯤꯈ꯭ꯔꯒꯦ꯫ ꯏꯃꯨꯡꯗꯁꯨ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ꯫ ꯐꯔꯦ, ꯑꯁꯤꯗꯅꯦ ꯁꯪꯒꯣꯏ ꯃꯆꯤꯁꯤꯗ ꯂꯩꯕꯁꯤꯗꯪ ꯍꯥꯞꯄꯨꯔꯣ, ꯑꯇꯩꯗꯨ ꯀꯣꯟꯅ ꯃꯊꯪꯗ ꯍꯥꯞꯄꯒꯦ꯫ ꯍꯣꯏ꯫ ꯀꯩ ꯏꯟꯁꯥꯡ ꯆꯥꯒꯦ ꯅꯪꯕꯣ? ꯀꯣꯕꯤ ꯊꯣꯡꯉꯤ, ꯆꯥꯗ꯭ꯔꯤ ꯑꯩꯁꯨ꯫ ꯆꯒꯦꯝ ꯄꯣꯝꯕ ꯆꯥꯅꯤꯡꯂꯗꯤ ꯂꯧꯔꯨ ꯂꯥꯎ, ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯩꯍꯧꯕꯅꯤ꯫ ꯑꯦ, ꯍꯥꯎꯅꯤꯌꯦ꯫ ꯏꯟꯗꯣꯝꯆꯥ ꯈꯨꯠ ꯁꯪꯗ꯭ꯔꯦꯀꯣ, ꯅꯪ ꯂꯧꯕ ꯂꯥꯛꯎ꯫ ꯍꯣꯏ꯫ ꯕꯣꯔꯥ ꯑꯃꯃꯨꯛ ꯆꯤꯡꯂꯒ ꯊꯣꯛꯂꯛꯄꯗ ꯂꯜꯍꯥꯕꯁꯨ ꯗꯁꯕꯤꯟ ꯑꯅꯤ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ꯫ ꯒꯦꯠ ꯃꯌꯥꯗꯨꯗ ꯊꯝꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯒꯤꯗꯤ ꯕꯣꯔꯥꯅꯤꯅ ꯀꯌꯥ ꯎꯗꯦ꯫ ꯂꯜꯍꯥꯕꯒꯤꯗꯤ ꯃꯃꯥꯏ ꯏꯔꯥꯎ ꯂꯥꯎꯕ ꯗꯁꯕꯤꯟ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛꯇ ꯃꯥꯅ ꯄꯤꯈꯤꯕ ꯅꯍꯥꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯑꯆꯥꯄꯣꯠꯇꯨ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯏ꯫ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯃꯤꯠꯇꯨ ꯑꯣꯟꯈꯠꯇꯨꯅ ꯂꯜꯍꯥꯕꯗ ꯄꯩꯔꯞ ꯌꯦꯡꯏ꯫ ꯑꯗꯨ ꯌꯧꯅ ꯆꯥꯅꯤꯡꯗꯕꯩꯔꯣ ꯈꯜꯂꯤ꯫ ꯍꯦ! ꯂꯜꯍꯥꯕꯁꯨ ꯅꯥꯀꯜꯗ ꯅꯤꯡꯊꯤꯕꯤ ꯂꯦꯞꯁꯤꯜꯂꯛꯄꯗꯨ ꯎꯏ꯫ ꯀꯩꯁꯨ ꯈꯟꯗꯕ ꯃꯇꯧꯗ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯕ ꯒꯥꯔꯤ ꯑꯗꯨ ꯉꯥꯏꯔꯒ ꯇꯨꯃꯤꯟꯅ ꯂꯦꯞꯂꯤꯉꯩ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯏꯈꯪ ꯈꯪꯅ ꯃꯃꯥꯏꯗꯨ ꯂꯩꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯤꯗꯨꯗꯤ ꯃꯉꯣꯟꯗ ꯁꯥꯎꯅꯤꯡꯒꯨꯝ ꯃꯃꯤꯠꯅꯦ ꯃꯅꯥꯅꯦ ꯇꯧꯔꯒ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯉꯣꯟꯗꯔꯣ? ꯅꯪ ꯅꯠꯇꯕ ꯀꯅꯥ ꯂꯩꯒꯦ ꯁꯤꯗ? ꯀꯩꯗꯧꯔꯒꯦ? ꯅꯪꯅ ꯃꯤ ꯑꯁꯨꯛ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩꯅ ꯌꯥꯝ ꯇꯥꯟꯅꯖꯕ ꯇꯥꯍꯟꯒꯦꯅ ꯈꯜꯂꯤꯔꯣ? ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯨꯄꯥꯕꯨ ꯅꯪ ꯅꯊꯟꯇꯔꯣ? ꯑꯗꯨꯛ ꯌꯥꯝ ꯂꯦꯝꯕ ꯁꯥꯔꯤꯗꯣ ꯅꯁꯥꯅ ꯄꯛꯆꯔꯦꯅ ꯈꯜꯂꯤꯔꯣ? ꯅꯪꯅ ꯍꯧꯔꯛꯏ ꯅꯠꯇ꯭ꯔꯥꯕ? ꯆꯥꯅꯕ ꯄꯤꯕꯁꯦ ꯀꯅꯥꯅ ꯍꯧꯔꯛꯀꯦ? ꯑꯩꯗꯤ ꯅꯪꯅ ꯄꯤꯕꯗꯣ ꯑꯗꯨꯝ ꯂꯧꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯑꯩꯅ ꯄꯤꯔꯒꯅ ꯆꯥꯅꯤꯡꯗ꯭ꯔꯤꯗꯣ ꯑꯩꯁꯦ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ꯭ꯔꯥꯕ? ꯂꯜꯍꯥꯕ ꯃꯈꯥꯗ ꯂꯩꯔꯤꯕ ꯗꯁꯕꯤꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯃꯤꯠ ꯎꯏꯁꯤꯜꯂꯤ ꯑꯁ ꯍꯥꯏꯗꯨꯅ꯫ ꯑꯩꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯝ ꯄꯤꯁꯤꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯇꯦꯅ ꯂꯧꯕꯤꯔꯒ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ꯫ ꯁꯛꯊꯤꯕ, ꯔꯥꯁꯤꯀꯪ! ꯆꯤꯟꯒꯟꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯀꯩꯅꯣ ꯇꯥꯗꯦ ꯑꯝꯇ? ꯅꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯒꯅꯨ꯫ ꯑꯃꯨꯕ ꯃꯤꯒꯤ ꯍꯧꯅꯕ ꯅꯊꯃꯣꯏ ꯁꯦꯡꯗ꯭ꯔꯤꯗꯣ ꯃꯔꯧ ꯂꯩꯕ ꯁꯥꯔꯤ ꯅꯠꯇ꯭ꯔꯣ? ꯑꯗꯨꯗꯤ ꯅꯪꯗꯤ ꯅꯆꯅꯗꯣ ꯌꯥꯝ ꯀꯜꯂꯤꯗꯣ ꯅꯁꯛ ꯐꯖꯕꯩꯔꯣ? ꯍꯦ! ꯑꯩꯉꯣꯟꯗ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯌꯥꯕ꯭ꯔꯥ? ꯐꯖꯔꯗꯤ ꯐꯖꯩ ꯍꯥꯏꯇꯕꯅꯤ ꯀꯩꯅꯣ꯫
ꯅꯪꯒꯤꯗ ꯃꯤ ꯎꯁꯤꯠꯇ꯭ꯔꯤ ꯅꯠꯇ꯭ꯔꯣ? ꯀꯅꯥꯅ ꯌꯦꯡꯕꯤꯌꯣ ꯍꯥꯏ? ꯅꯨꯡꯁꯤꯔꯗꯤ ꯌꯦꯡꯅꯤꯡꯇꯥꯕ. ꯅꯪꯗꯤ ꯀꯩꯗꯧꯕꯒꯤ ꯅꯨꯡꯁꯤꯍꯜꯂꯤꯅꯣ? ꯃꯆꯤꯟ ꯀꯜꯂꯝꯕ ꯅꯨꯄꯤꯗꯨ ꯑꯗꯥꯏꯋꯥꯏꯗꯨꯗ ꯈꯨꯝꯂꯛꯇ꯭ꯔꯦ. ꯃꯐꯝ ꯃꯇꯝ ꯇꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝꯅ ꯆꯥꯗꯦ ꯃꯕꯥꯅꯤꯃꯛ. ꯗꯁꯕꯤꯟ ꯃꯔꯛꯇ ꯁꯥꯟꯅꯒꯗꯕ ꯋꯥꯔꯤꯁꯨ ꯅꯠꯇꯦ, ꯑꯗꯨꯕꯨ ꯇꯧꯔꯤꯁꯤꯅꯤ. ꯅꯨꯡꯁꯤꯅꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯈꯠꯅꯗꯅ ꯂꯩꯔꯦ. ꯅꯤꯡꯊꯤꯕꯤ ꯂꯜꯍꯥꯕꯒꯤ ꯗꯁꯕꯤꯟꯗꯒꯤ ꯃꯥꯅ ꯄꯤꯈꯤꯕ ꯄꯦꯛ ꯀꯥꯏꯗ꯭ꯔꯤꯕ ꯆꯥꯅꯕꯗꯣ ꯇꯥꯞ ꯂꯧꯔꯒ ꯃꯥꯒꯤ ꯕꯣꯔꯥꯗ ꯍꯥꯞꯆꯤꯜꯂꯤ. ꯏ, ꯀꯩꯅꯣ? ꯗꯁꯕꯤꯟ ꯍꯨꯔꯥꯟꯕꯤꯁꯤꯗꯤ. ꯑꯩꯕꯨ ꯍꯨꯔꯥꯟꯕꯤ ꯀꯥꯏꯅꯒ ꯅꯃꯥꯏ ꯀꯥꯏꯒꯦꯔꯥ? ꯍꯧꯖꯤꯛ ꯍꯨꯔꯥꯜꯂꯤꯗꯨꯗꯤ. ꯑꯗꯨꯗꯤ ꯑꯩꯅ ꯄꯤꯈꯤꯕ ꯄꯣꯠ ꯂꯧꯁꯤꯟꯖꯕ. ꯑꯗꯨꯒ ꯀꯩꯅꯣꯝꯃꯁꯨ ꯍꯥꯏꯒꯦ, ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯔꯛꯄ ꯌꯥꯔꯣꯏ. ꯅꯊꯧꯔꯣ? ꯅꯪꯗꯤ ꯅꯨꯄꯥꯅꯤ ꯍꯥꯏꯔꯒ ꯅꯆꯤꯟ ꯀꯌꯥꯝ ꯈꯨꯝꯃꯤꯅ? ꯃꯤꯅ ꯃꯦꯁꯦꯖ ꯊꯥꯔꯒ ꯍꯜꯂꯛꯇꯕꯒꯤ ꯈꯨꯕꯤ ꯀꯦꯟꯕ ꯑꯣꯏꯌꯨ ꯅꯪ. ꯁꯨ. ꯑꯦ, ꯁꯥꯎꯕꯒꯗꯤ ꯁꯣꯟꯅꯔꯣꯏꯁꯤꯗ. ꯀꯩ ꯅꯨꯄꯤꯅꯣ ꯁꯤꯕꯣ? ꯅꯪꯗꯤ ꯀꯩꯅꯣꯝꯒꯤ ꯃꯤ ꯑꯣꯏꯔꯝꯃꯤ. ꯅꯪꯁꯨꯅꯦ ꯑꯗꯨꯗꯤ. ꯅꯤꯡꯊꯤꯕꯤꯗꯤ ꯑꯁꯨꯝ ꯁꯥꯎꯒꯠꯂꯝꯃꯤ. ꯂꯜꯍꯥꯕꯗꯤ ꯑꯋꯥꯏ ꯑꯈꯨꯝ ꯑꯗꯨꯗ ꯅꯨꯡꯉꯥꯏꯕꯒꯨꯝ ꯍꯥꯏꯐꯦꯠ ꯅꯣꯛꯄꯁꯨ ꯌꯥꯎꯏ. ꯅꯨꯡꯁꯤꯕꯒ ꯄꯨꯡꯆꯥꯏ ꯆꯪꯁꯤꯜꯂꯒ ꯃꯁꯝꯁꯤ ꯂꯥꯝꯗꯨꯅ ꯐꯣꯏꯔꯁꯤꯔ ꯈꯜꯂꯤ. ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯜꯂꯝꯒꯅꯤꯗꯤ ꯈꯜꯂꯨꯗꯦ. ꯌꯥꯝ ꯂꯦꯝꯈꯤꯕꯅꯤ ꯅꯍꯥꯟꯈꯩꯗꯤ. ꯗꯁꯕꯤꯟ ꯒꯥꯔꯤꯗꯣ ꯃꯈꯣꯏꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯏꯁꯩꯗꯨ ꯄꯦꯟꯗ ꯄꯦꯟꯈꯩ ꯅꯥꯀꯣꯡꯗ ꯑꯋꯥꯕ ꯄꯤꯗꯨꯅ ꯍꯧꯅ ꯊꯥꯔꯤ. ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯕꯣꯔꯥ ꯃꯌꯥꯝꯗꯣ ꯑꯃꯃꯝ ꯄꯤꯔꯒ ꯁꯪꯗꯣꯛꯍꯜꯂꯤ. ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯂꯨꯝꯕ ꯑꯃꯗꯤ ꯊꯥꯡꯒꯠꯄꯗ ꯋꯥꯕꯗꯨꯗ ꯂꯜꯍꯥꯕ ꯆꯪꯁꯤꯜꯂꯒ ꯒꯥꯔꯤ ꯃꯊꯛꯇ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯝꯕ ꯐꯪꯅꯅꯕ ꯈꯔ ꯅꯛꯅ ꯏꯟꯁꯤꯜꯂꯤ. ꯕꯣꯔꯥꯗꯨ ꯁꯪꯗꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯗꯁꯕꯤꯟ ꯑꯅꯤꯗꯨ ꯄꯤꯔꯒ ꯍꯩꯖꯤꯟꯗꯨꯅ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯒꯠꯄ ꯍꯧꯈ꯭ꯔꯦ. ꯏꯆꯥꯏ ꯆꯥꯏꯊꯣꯛꯂꯤꯕ ꯕꯣꯔꯥꯁꯤꯡ ꯑꯗꯨ ꯈꯣꯝꯖꯤꯜꯂꯤꯉꯩ ꯂꯜꯍꯥꯕ ꯃꯁꯥꯗꯨ ꯅꯣꯟꯊꯔꯝꯃꯤ. ꯅꯤꯡꯊꯤꯕꯤꯅ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ. ꯂꯥꯏꯁ꯭ꯔꯝ ꯅꯨꯄꯤ ꯇꯣꯡꯉꯝꯕꯤ. ꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤꯒꯦ ꯇꯧꯕꯗ ꯅꯤꯡꯊꯤꯕꯤ ꯃꯈꯨꯠ ꯁꯠ ꯍꯥꯏꯒꯠꯂꯛꯂꯒ ꯂꯜꯍꯥꯕꯒꯤ ꯒ꯭ꯔꯦ ꯍꯨꯗꯤ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯇꯨꯄꯤ ꯑꯗꯨꯗ ꯌꯥꯟꯈꯤꯕꯗ ꯆꯦꯟꯕ ꯍꯧꯔꯝꯂꯕ ꯅꯨꯄꯥꯗꯨ ꯇꯨꯡꯁꯠ ꯍꯜꯂꯛꯏ. ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯁꯨꯗ ꯉꯥꯏꯔꯤꯕꯅꯤ, ꯊꯥꯗꯣꯛꯎ. ꯂꯥꯜꯂꯦ ꯍꯥꯏꯌꯨ. ꯀꯅꯥꯗ? ꯑꯩꯉꯣꯟꯗ. ꯇꯨꯠ ꯍꯥꯏꯔꯣ. ꯄꯥꯏꯈꯣꯝꯕꯅ ꯀꯩꯗꯧꯅꯔꯤꯕꯅꯣ?